district ki administration paibiriba DC aduga security ki arrangement to biriba SP yaragadi authority jingjana lomi miyam jingbu kobiraga lomi gi organization jingju simbu kobiraga tana tingraga hojik district khudingmakta affected oiriba district khudingmakta sugumba koigi pamdaba thodokse matang thoga lai ngasi ngarangna ahoba nate thoiba thodokse chahi ahum 2023 dagi hauraga 2024 daju 2025 hantaki chahi hantaki kharif season 2025 sidaju lomi miyam da sugumba awa chaitheng pibase adum chaitheng piraga lakpani masi ngasi phawa chapchaba madugi chapchaba ekhoi security ki arrangement gi oigera chapchaba solution ama phawa ngasi phawa potokte kuki jingduna moina maning tamna chingdagi tampak kumdaraga tampakta thabak sujariba tampaki lomi jingjida nomaina kaningba matamda kapa aduga taningba matamda tanba disrupt tawningba matamda tawba masidaida central force na deploy tawi hai taragaju moina athingba karim pidaba kusida free da tharaga laiba aduga tampaki lomi jingjina sugumba awaba jaitheng nangba sugumba je thoktanaba haidana lairiba district ki authority jingduna lomi miyam jingbu tanabiyo lomi ki organization jingbu tanabiyo meeting ko biraga punna changjan minraga kari thawuk toba yagadage hairiba posi akoina mamangda haigrabani adu ngasi phawada information leitari ngasi phawada akoigi mathakta akoi punna thabuk changjanmina ji haibagi information karimta laktari masi athuba matam laaga masi yam thuna changjanmina na ba akoi honamina si district administration paibiriba aikoigi DC aduga SP jingjana apunba joint meeting ama kopiraga farmer jingjiga farmer organization jingjiga affected area da leiriba aikoigi farmer mayam jiga phaminaraga kari security arrangement lokhat kadage kamaina lokhat minagadage kamaina changjan minagadage haibagi joint meeting ama kobiru haiba aikoina mamangda haijagiba adusu ngasi phawa kobirakte makanda lomina magi lokhamda thabak suba chatpa yagani karamba matamdagi hauraga karamba matamda loishangani security force singuna moina ngakadabaje pung kaya phawba hojiki affected area singjigi jaga jingda ngakpi gadoino leibak ki authority oiriba aduga central force ki mi jingjina masi athuba matamda leibak mayamda sengtok rakadabani thoiba thodokse kamaina thoino kari maramgi thoino yamna nakna akoi 37th SSP battalion aduda deploy toraga leibani moigi hek ke manaktani thoiba thodokse aduna sugumba ngarangi nungaitaba thodokse masi thokpagi maramje masi mari leinaba authorities in inquiry changbiraga athuba matamda action masi lokhat piu haibje kokomigi farmer wing gi site gi akogi media gi thongda leiba mayamda aduga authorities singda akona thamjari